Maitei amasung naga ki apunba platform amma sagat haudrabadi tunglam chat leiroi. Maitei amasung naga phurup ki apunba platform amma sagatuna issue khudingmak thengnadrabadi phurup ani ki tunglam chat leiroi haina Native People's Committee Manipur NPCM ki convener Asangka Sarna Phongdokre. Unified Response haiba hiram da Chandel District ki Panchayat Community Hall da pangthokiba nongmagi oiba awareness program amma da mahakna haiki kuki refugee yauna state asida kanglon kaina sangsilatuna yellow phurup singda apunba piriba mitop khandoktuna NRC update tawdri fawba census tawhandana ba pirep lominasi Chandel Naga People's Organization CNPO na maitei amasung naga phurupki CSO singa punsinduna semkiba Native People's Committee Manipur ga khusamnaduna pangthokiba tawram maduda retired IAS Timothy Jimikna Manipur da NRC update tawbada kanabagi matangda wafam kaya phongdoki tawram maduda wangangkiba Indira Gandhi Tribal University gi Assistant Professor Homen Thangjamna athuba matamda pangthokadoriba census amasung masina pirakadaba safogi matangda wafam kaya thamki Chandel District Headquarter gi akoibada leiriba khul kaya gi miyusing yauna pangthokpa thor maduda Asangka Sarna makhatana hai Manipur da paliba lengak asi mamingtagi oiba lengak ni Law and Order ngakpagi thodang state na lawgadabani adubo Manipur gi oinadi center na yathang piraga thabak khudingmak tawduna leiri miyam gi thawal tawnaba leiriba politician singsu center gi yaka yengduna thabak tawduna leiri asigumba cherak asida lamdam asigi yellow phurup oiriba maitei amasung nagana wajau nganglingaida mitop singna policy program kaya semduna lamdam asibu paisina bu honarakli thawrang asigi manung chana Special Intensive Revision SIR Census amati delimitation gi matangda kuki singna mangjongna na thorang toraga law na yadaba mawngda makhoi oiba phurup sing India gi citizen ohinaba thorang toba loikrabani matam amada naga amasung kuki gi marakta thokiba khut thokna bagi thokdokta khul thadok tun chatkiba naga ayamba masagi khulda hanjilakpa ngamkhide naga singna thadok lama lamadu ngasidi kuki na loksinduna mapa mapugi lamni hairaklabani mangkhraba lam kanana bu hona bagi mahutta Maitei amasung naga phurupna kadi sunataba hiramda unkhanaduna leiri asiguma tanja asida kuki singna akanba thausilamagi makhada lam leisin kibana mitop kaya lamdam asida leptuna pusilakpadagi Manipurda demography gi achoba ahongba ma lakpani bomna magsi thingnanaba census tawdringaida NRC hana update tawhannaba hona minasi haina phongdoki Miyamna terrorist sogatpa lengak ni hainarakani Deputy Chief Minister amagi mapuroibana terrorism gi thong sathabada Chennai khanglabasu fam lokthokdaba amadi Fadriba government asi terrorist sogatpa government ni hairuidabagi maram leiroi hainarakani haina senior advocate Khaidem Mani na phongdokre Moirangkhomda leiba masagi yumda pangthokpa pawgi mifam amada senior advocate Khaidem Mani na makhatana hai government na Deputy Chief Minister gi mapuroibana law na yadaba terrorism gi thong sathai khangna fadribasi terrorist sogatpa lengak ni soidana hainarakani kuki militant singna handak nagagi miyoi taruk matuk kakthatpada natana haksangi saruk phawba suna phangba ngamdaba haibasi yamna tamthiba thongni nagagi miyosing kanana fakibano haiba makoi gi loina bisingna taklaba phawba chenaba miyoi amatu phaba leite tawdo adu da maru oina chenariba KNFP gi kedar singni lubasigi luchingbana thangboy kipgen kauba Deputy Chief Minister nemchak kipgen gi mapuroibani haiba pumnamakna khangnarabani wafam asimak Deputy Chief Minister Losi Dikhona media da phongdokpa leikre Cabinet Minister amana mihatpa kanano mi hatpa gi thodokta kana Chennai haina phongdoklaba phawbada laingak karigum makal gi thabak amata paikhatriba karigino Constitution gi Article 134 gi Clause 2 da miyam gi kholaw pumnamak Lengak ki Council of Minister na thoksadaba yade haina pali Manipur lengak ta haujik Chief Minister tharaga Minister manga leidbani Maikai kayadagi mihat asida Deputy Chief Minister amaki mapuroiba Chennai amasung Minister adu pham thadok hanbaga loinana senariba mapuroiba dusu phagadabani haina launarkli iramasi matangda Council of Minister na lofam thoba thodang miraiba chumde tasengbadi Deputy Chief Minister nemchak kipgen masana pham thadok pam thoi laibak thibadi haujik phawba makhoi gi mathakta FIR leitri iramasi matangda FIR lakutuna pharaba matungda miyamna phongdokna rakliba wafum asi chummi natraga lali haibadu thigat pham thoi haiki June 12 fawba India da Telegram thingjin khre June 13 da nauna amuk pangthok doriba NEET UG 2023 ki exam ga mari leinana aranba paw sandokpa thingnan bagi pandamda June 12 fawba India gi mafam pumnamakta Telegram app sizinaba thingkhre mahiroi lakh 12 henbana saruk yaduna pangthok doriba medical entrance exam gi mangoinena akhanaba thorang asi lokholakpani report amana hairiba tongan ba Telegram channel amadi group singda NEET exam ga mari leinabu wahang chelik oibagi matangda semjin sajinba paw sandorokpa thengnare thawong asina exam da saruk yagadoriba mahiroi singda langtaknaba pokhanba maramna matam khargi oina Telegram app thingnanaba thorang lokholakpani aranba paw sandokpa thingnanaba honabada Meta Google amadi Telegram na chingbada mafung phaba cooperation pinaba authority singna khanganba leikrabani
ट्राफिक पुलिस थांगना थिलंबदगी सोकले ngasi ayuk pung 10:45 rom tarakpada traffic police personnel ama pauna kaithel gi Mahabir pharmacy manakta duty tawringaida masak khangdaba miyoi amana lukhamda thangna thilambadagi Rims hospital da laikanakre soklaba traffic police personnel adudi kwa kaithel mayai koibidagi Salam Arun Kumar Singha chahi 94 apopa S samungau kawi mahaki kok amasung khutki mafam khara soki soklaba Arun Kumar traffic control police wing da posting tabani tawdogusida General Miyoi Housuk Pabagi or Fabagi Paul Latri. Hiramasing Matanga, City Police na case Malokutuna, Tizinba Haukre Heidi. October Amada, Panchayat Chemical Pangtok Naba, Cabinet Awarep Lokre. Chief Minister Yunam Kemsana Mayatang Balodun Pangtok State Cabinet Kimipamna, October Amada, Panchayat Ki. Taruk Suba General Election Pangtok na Warep Lokre. Cabinet ki Warep adugimatung ina Rural Development and Panchayati Raj ki Commissioner Suman Singana election ga mari lainana notification ama thokre. Notification adugi matung ina August kun mathoida haunabi matung ina Mikhal gi notification thoklagani. Mirep se pisan bagi aroiba matam August kun nipan oigani. August kun mapalda scrutiny tawraga mirep se lokthokpagi aroiba matam September ama oigani hairi. October amada Mikhal pangthoklaba matungda tangai fadana repol pangthokpagi mathau taraklabadi October 5 da pangthokani. October 9 da vote masing thigani. Kumjali singani kunithoida matam loikraba matungda Manipur Tampaki district 5 da Panchayat ki Mikhal pangthokpa ngamdana lakhibani. Rims ta kuki layang ba purakpa ana layang ga mari leinaba singda polum puhloidabani. Hospital gi phamung mathakta operation tawnana bagi ngaibo oina ngaihaktang phamliba anaba amana doctor amagi makong sokna kurumbu uki. Tasengna makiksu doctor haibasi anaba kaya gidi hingnabagi maikai oijariba miyoi kangbu amani. Makoidadi sembi ba mapuga chap manana lauribani. Mahakpo hinganba natraga sen baibasi doctor gi makuta leitraga su miyamna di lei haina launaribani. Asumna maming leiriba doctor sing miyam gi maphamda masak thokpa phida amam phanglaga leiribani. Medical ethics ki makada amasung International Humanitarian gi law gi matung ina doctor singna anaba singbo kangluk ki miyeng de yengnade laira ina kunba onde masak thiba natraga phajaba haiba ama leite aigi imungi sathina yeknaba oiragasu aigi ipabu hatkiba mahakpu oiragasu mangonda akhakpa mata leitana layangbagi khudongchaba piba haibasi medical ethics ki saruk amani hayeng ayuk thori yanduna halagadaba sibigi chairak pirba miyoi ama kokchi I haiduna numidang adu da hairakpada doctor na mahakpu kokchikpa phananaba hidak pibiribani. Doctor ga patient ga leinaba mari asi mapaga machaga leinaba dongna tawnai. Pambai leijadraba anaba kayada lemna hidak langthak phanganbiba amasung yamna nungsina loina biba kayasu aikhoi pumnamakna thengnaribani. Masi haiduna doctor khudingmak miyambu nungsiba ngaktani haibadudi ngamde. Doctor kharadi patient singbu makhoi gi lalonpot oina oi. Test tawba hidak langthak leiba ana layengba hospital da lehenban chingba mayam asidagi chawrba senfam am phangani haina khanjaba doctor yaudaba nate masigi sumathakta lanai hospital kayada makhogi hospital adu miyam kananaba lingbani haina lode business oina lobusu yaunaribani mayum da lehen kiba yaraba anabadu fawba nongma chonthana hospital da lehelibani pummak singasi doctor khaktan asoiba ohenbadi nate hidak langthak sariba company singna makhogi hidak langthak sing paksana yonba yananaba doctor singda asobu senfam pinari karigumba matamda foreign tour fawba sinpiri adubo aikhoina khangadabadi maming leiriba doctor kayamarum leiri miyamna pamnaba doctor singatu sales su halengba leitana tanba thengnei adubo mafam amatada makhoi ka hena nungai yaifaba haibadudi uba phangde Kangpokpi district ki konsa kholum sung leilon baifui ani gi lon ba mafam amada khutthoknabagi thokdok ama thokki thokdoktuda kuki macha ahum nongmaina panduna soki makoi bi thokdok thokfamdagi lanmi singna lokotlaga leimakhongda leiba army hospital la laikanaki tungda asokpa singadu phibam pharaktabadagi makoina ningthijana ngaklaga Regional Institute of Medical Sciences Rims ta layeng nabu puraki kuki macha ahum Rims ta purakle haibadu anaba layeng ba lakpa kangpur ubadagi thuna yangna social media da thagat narakpaga loinana viral orki telaba matamgi manungda maikei kayadagi miyoi kaya marum Rims ta thomjinaraki koisaunar miyam aduna kuki singbu khwaidagi tamthiba kangpuni haina launaki handakta nagaki miyoi taruk matuk kaklaga hatkibagi thokdok aduna maitei amasung naga singna kuki singbu yamna tamthiba midengda yengnaraki makoibu hospital da puraklaga layeng ba habisi achumba nate haina miyamna launarei
Wakolol asida Rims ki hospital ki casualty mamang da mi kaya marum pundun protest tobo urki. Terrorist kangbu layang ba yaroi lanmi ki hospital da oina layang halo Rims ki doctor na makoi uhum layang lagadi afaba oiroi haibana jingbu wafam kaya marum social media da supongdok narki. Masing yamlaba miyamadu tankaina na ba police na tiar gas sel mangagi matakta kapki. Mafamduda sangsilakliba miyam aduga police ka yamna sathi na mukna bagi thokdok thoki. Mukna ba duna maram orega ana layang bagi thabok singdi yamna chawna kurau thangba thoki. Kudakta masing yamlaba security force sing sangsinarki. Imphal West District ki SP masamak yauna masing yamlaba police RAF ki team Assam Rifles ki personnel sing CRPF ki nupa amasung nupi ki team sing mathang sangsinartuna security force sing hospital ado pungkoi koisilaga thamki. Tungda irang adu ningthijan laksin bangamki. Adubo hospital adu da mathau tawriba doctor sing amasung medical staff sing ti miyam gi tamthirba iho aduna mathau tawbada akiba poklom gadra haibagi chingnaba lay. Karigi demakta makhoibo layang libano haiba hangfam thoktabu hang ama hanglakpa taragadi kaidawrakadagi haibagi akiba duna maram orega kudong chadaba tholakadra haibagi wahang ama lay. Matang asida panjaning wafam di doctor sing na akiba tujungba amata yaudana hanagum ana layang bagi thabak adum tawba haibasi doctor sing gi thawdangni. Medical profession da layriba singda loina gadaba medical ethics to da yumpham orega anaba natraga asokpa ama layang bada kanglup khaiba yade. Terrorist su adum layang nei. Masina doctor sing gi sinpham da sokadaba amata leite. Miyamna hospital da anaba layang ba yaroi haibu wafam ama lakpa haibasi khangpham thokpa Manipur laingak Central Force na matam chana khangkidabasi nungaitaba fawi. Aikoi masel gi marakta lainariba nungainadaba sing asi kokhanaba laingak na tawgadaba mathau ama pangthokpa thintarakpadagi asigumba thodok wathok sing asi thoglakpani haijaningi.